kuki zok ki leiriba miyam na protest ka rally ga chatlaga maitai na IDP sing hanjilakpada peace thugai bani aiba tongan tongan ba masugumba tabe adaba wafam kaya ama thamlakpa adubu hojik phabuge na center gi maikai digi masugumba wafam thamlakpa sigi mathakta karigumba action amata lawdaba aduga athuba matamda masugumba nongmai se kaphalaroi ka hairaga akoi praja singje nemtharaga dum thambagi mawong ama leibse sigi phibam sidi oza ka main thamini sana Delhi khongjat si adumatik toy ko me that ki akoi gi lanche horok padagi akoi gi honorable MLA sing adagi MP sing lairiba si Manipur gi adumatik toy ne chale haidi moi akoi chatlaga halakpo matamda version si amatamana de airiba kaino che thajaba pire haibasa masi adum hai du no so dum lai adagi center gi kaino leader sing na thajaba pire sarkar semani popular government la ani haibagi kaino se hek hai adubu ngasi phaudadi oithokpa ama phau leite amadi center na palasu amadi akoi gi hana popular government lairinge da su akoi IDP sing gi oiba IDP sing gi demand sing ama oina pikhatpa matamda ngasi bau thabo oina pangthokpasi iude adagi praja miyamna ngasi bau da pamiba wakhallon sing si akoina ngasi bau yengda sorry iude aduna akoina thajaba yadoriba kaino singsi karai dano haibagi question achouba ma Manipur gi lairiba koi praja sing na achouba question ma kaino lai lairiba akoi honorable MLA sing natraga akoi lairiba honorable MP sing gi hairiba statement sing si thajadoribra natraga akoi center na lenga palalaga governor rule la thamiba si thajadoribra haibagi kaino chuang achobom ni amli hojik IDP sing gi hanjalanba haibagi kaino si December 31st the deadline ni amadi sarkar amana natraga lairiba government official amana hai statement thokiba haibase khannaraga sigi phase wise hanjalan bhai che June natra May natraga September October natra December ba phase wise manner da hanjalan gani hai ba thokiba si pang hai da hai ba ya ba nateba moi khannaraga tanaraga high official meeting tawraga hai do statement thokse aduna masigi ngakpa amadi ngasai thokriba statement sing sigi prajada practically oina amadi prajada pangthokpiba thabak sibu government haina koina thamjarim ne ko government hairusina prajagi phanaba prajagi lengak sida awat apasi yang chalaga prajagi pendab sing se solve tawnaba haina government thamem ne aduna government gi official sing amadi lairu elected members sing gi thajabasi akoi Manipur prajada di hojiki oina di thajabagi wangmada adum leiba hek hangbada akoi gi tawrakani haira thajaba pire haibasi pakhung ngakta ngaiba aduna praja miyamda akoi gi nghalaiktana akoi gi statement thokpasa masisu kwaidi laibak thiningai oi amadi hojik laiba January da oirakpa yai thajaba pire haibaneba adubu kwaidi luribati akoi gi lairiba BJP gi lairiba MLA sing sigi statement makaisa amaga amatamana daba amadi hairiba statement tholakpasida amutang pullaga thokadaba statement sim apun bai kaino simadi iu daba ko adu masisu punsan baya daba gi mami yama chaungna tabrai da soin thamjage aduna koina thaja dorbi kana dano haibagi wahang sia no hengalakpa amadi hojik 31st the deadline thamyu sia masigi kaino sida IDP si kyam hanjalan doino haibagi khongjang si hojik kokomina toroga hojik lomgoi khonang khongda myam man han kaino dagi chatharak si leptri ko aduna masigi thajabagi kaino si kyam pirak toino haibagi kaino acho wahang amma leire aduga masida khwaidai maru oiribse akoigi IDP haina mingthon piraga IDP khaktang yengbse siso akoi khwaidai asoibane sumain thamjage maramdi IDP se ai isamaksu lairiba Manipur prajagi kaino makhaisa lairiba especially Maitai community makhaisa including the koi MLAs honorable MLAs MP makhaisa siso IDP ne na lawjaningeba maramdi moisu chatpa yadeba khenaribadi akoigi IDP sing lairiba akoi Chuchampura taramba iraicha sing more da taramba amdi ikoura mafam da taramba sing sia moigi di mayum makai thadoktuna adigi mayum makai simai thadok piduna lan thum pulap mangaga lakpa amana aduga lairiba akoi praja miyam sina yum mai di chakse di haiba adubu chap manaribdi akoi su
highway power chat pe yade more chat pe yade chuchampur chat yade buffer zone de henjan be yade adu oi batari live including the all akoi MLA sings plus MP sing sha moi su IDP ne na lobam thoeba maram di moina chat pe yada batari common people amga MPs nata MLA sing duga chat pe yada na live batari IDP makhalam ni punna IDP ne na lom nagadam ni until unless akoi free to go ko saning mafam da akoi laiba citizen sing sina manipur gi laiba akoi lamdam sida himalaya ki lamdam sida any community chatpa amada chatpa yaba amada chatpa yaba business to yaba si laitri phongdi akoi laiba representing sisu akoi punamak laiba praja sing se IDP ni na sumaina laujaki okay thagat